COVID-19 vaccine lौसिननबा स्टेटसिंग थौरांग तौरो हाइना सेंटरना खंगनख्रे COVID-19 की वैक्सीन अहानबा फेज गी ओइना अतेनबा मतमगी मनुंगदे स्टेट अमदी यूनियन टेरिटोरी सिंगदा थारगनी स्टेट अमदी यूनियन टेरिटोरी सिंगना थारकदोरिबा पोलमसी लौसिननबा थौरांग तौरो हाइना यूनियन हेल्थ मिनिस्ट्री ना खंगनख्रे यूनियन हेल्थ मिनिस्ट्री ना थोकिबा सेरोल अमकी मतुंगिना वैक्सीन की पोलमसी स्टेट तरामापन अमसुंग यूनियन टेरिटोरी खरदा सप्लायर की खुथांगदा पीगदबनी लोइनाना लेमहोरिबा स्टेट तरा निपान अमदी यूनियन टेरिटोरी सिंगना मरी लेनबा गवर्नमेंट की मेडिकल स्टोर डिपोट सिंगदगी लौगदबनी हाइरी मरी लेनबा गवर्नमेंट की मेडिकल स्टोर डिपोट सिंगदगी लौगदोरिबा स्टेट अमदी यूनियन टेरिटोरी सिंग अदुदी मणिपुर मेघालय मिजोराम नागालैंड सिक्किम त्रिपुरा उत्तराखंड पुडुचेरी लक्षद्वीप लद्दाख JNK हिमाचल प्रदेश गोवा दमन एंड दीव दादर एंड नगर हवेली चंडीगढ़ अरुणाचल प्रदेश अंडमान एंड निकोबार आइलैंड स्टेट अमदी यूनियन टेरिटोरी सिंगदा COVID-19 की वैक्सीन असी अथुब मतमदा फंगलगनी हिरमसगी मतंग स्टेट अमदी यूनियन टेरिटोरी सिंगना असिगुम पोलमसी लौसिनबगीदमक्ता मांगजौना थौरांग तौनब खंगली हाइना हेल्थ मिनिस्ट्री की एडवाइजर ओइरिबा डॉक्टर प्रदीप हल्दरना थासिगी मंगादा स्टेट सिंगदा थाखिबा सेरोल अमदा पल्ली सिटी द मखा ताना पल्लिबो वाफमदी डिस्ट्रिक्ट सिंगना वैक्सीन येन थोकपगी थबक असि रजिस्टर बेनिफिशियरी मसिंगी मतुंगिना पीगदबनी मदुगी दमक तोंगानबा चेरोल अमा अतेनबा मतमदा खंगलकनी हाइरी लैबाक असि ड्रग रेगुलेटर ओइरिबा DCGI ना हौखिबा नोंगाइजिंग नुमिता कोविड की वैक्सीन अनि इमरजेंसी की ओइना सिनबा याबगी अयाबा पीखिबनी अदुगा तोप पाओमना लोकताक ता खुदसेम की इथक इपोम हवंदुना समुद्र मपाल दा सानबगी महाव फंगनगदौरी मणिपुर दा लाक्लिबा मापानगी अमसुंग लमदम असिगी लमकोइबसिंगना तंगाई फदना येंगनिंगबा फाउरिबा लोकताक पाट असिगी मफम चाबा अमदा खुसेमगी ओइबा समुद्र मपाल अमा सेमगतपगा लोइनाना अखन्नबा टेक्नोलॉजी अमा सिनरगा समुद्रगी इथक इपोम हवंदुना लोकताक पाट छु समुद्रगी मपालदा सानजबगी महाव अदु पीनबगी थौरांग अमा मणिपुर गवर्नमेंट की टूरिज्म डिपार्टमेंट ना पाइखतपा हौख्रे पोकनफम पाओ-CHE अखनना उनबदा टूरिज्म की डायरेक्टर W इबोहलना मतम के आगे ममांगदगी डिपार्टमेंट असिना मंगलान ओइना पाइखतनिंगलगा लाकपा लोकताक लेक इको टूरिज्म प्रोजेक्ट का मरी लेना मसिदा यावरिबा कंपोनेंट के आगे मतंगदा वाफम के आमा फोंदोरकी लोकताक लेक इको टूरिज्म प्रोजेक्ट असि एशियन डेवलपमेंट बैंक तगी लुपा कोटी 3,350 चंगना पाइखतगदबनी प्रोजेक्ट असि पाइखनबगी दमकता स्टेट गवर्नमेंट की मखादा लेरिबा LDA हाइबदी लोकताक डेवलपमेंट अथॉरिटी Environment and Forest, Water Resource Development, Public Work Department, Transport Department singba kayagi clearance, feedback, comment amasung no objection certificate sing lawre. State की Chief Secretary नसु Ministry of Finance, Ministry of Donor, North Eastern Council, Niti Ayog, Ministry of Tourism, Ministry of Home Affairs na singba kayadagi comment amasung clearance sing lawnabagi damakta siya thakre. Ministry ayambagi paukum loina lakle houzik project asi hounabagi tangkakta sangsilaga leiri hairi project asi ki component ama oiriba artificial sea beach ama loktak mapalda semgat kadoriba sigi matangda director tourism W ibohol na pokna phamda hai lamdam asida leiriba imung ayamba sel thungi phibam phattabana maram oiraga mapangi lamda satuna samudra mapalda koiduna sanaba samudrada iruptuna sanabagi mahaudu phangbangamdaba kaya ama leiri maramaduna lamdam asigi oina mapanda satuna lamkoiba phangdaba mi kayada loktak पालदा कोई हंदुना मपान की लेबाक सिंगदा लेरिबा समुद्र की शक्तम अमसुंग मवोंग मतौ अदु खुसेम की पांबैना फंगनबा होनरी लोकताक मपाल की मफम चाबा अमा येंगलगा आर्टिफिशियल सी बीच अमा सेमगत का दोरिबा सिदा समुद्र मपाल की शक्तम अमा सागतकनी समुद्र मपाल अमदा लेरिबा लेंगोइना सिंगबा थमदुना सब चाबा समुद्र की मपाल की शक्तम अदु सेमगतकनी समुद्र की इसिंगी इथक इपोम अदुसु लोकताक की इसिंग असिदा अनौबा टेक्नोलॉजी की मतेंगना तौबा याय हाइबा खंगबगा लोइना प्रोजेक्ट असिगी कंपोनेंट अमा ओइना याहोनबनी हाइना इबोहलना फोंदोली महंगना हाई मणिपुर दा लाकबा लमकोइबा खुदिमंगना लोकताक पाट असि ख्वाइदगी फजबा टूरिस्ट सिंगी दमकता मियेंगफम ओइबा मफम अमा ओइबना मफम असि यौदबा याउदे मरमदुना प्रोजेक्ट असिना लोकताक पाट की लेजरिबा इकोसिस्टम अमसुंग एनवायरनमेंट दा अकाइबा अमता पीदबा मवोंगदा पाइखतगदबनी लोकताक पाट असि अकोइबदा वर्ल्ड क्लास की टूरिस्ट डेस्टिनेशन अमा ओइहन्नबगी दमकता गोल्फ कोर्स रिजॉर्ट नेचुरल ट्रेन सिंगबा कया हापकनी लोकताक पाट की तोंगान तोंगान मफम फुबाला थिनुंगैना सिंगबदा मिरमदगी पाइरकपा उचेक कया अमना सही खुदिंगी चक्ताबा लागली मरमदुना उचेक सिंग असि येंगनबगीदमक्ता वाच टावर सानबसु प्रोजेक्ट असिदा यावरी लोकताक पाट की मपालदा गजेबो हाइबदी पोथासंग खोंगना सतफम कयासु सेमगतकनी महंगना मखा ताना हाई लोकताक पाट असिदा तारिबा तुरेल मापलना पुथरकपा मपंगोइबा फत्ता हौदी कयानासु पाट असि थेनगत हनबगी मरम अम ओइरी मरमदुना तुरेल सिंग असिना लोकताक पाट ता तारमदाई मचिंदा तुरेल सिंगदा चेंथरकलिबा अमोटपा सिंग अदु चुमथोकलगा मदुबु लौथोक्तुना अमोट अकाई सिंग अदुबु प्रोसेस तौनबगी थबकसु प्रोजेक्ट असिगी कंपोनेंट अमा ओइना यावरी
Loktak ki ising bu sengdoknaba amasung aruba ising ama oinabagi component su LDA ga tanaraga paikhat minanaba wafamsing yauri. Loktak pat ki mayai da sendra phauba changliba lambi asina takmugi isinga samna handana lairiba asisu takmugi isinga Loktak ki isinga samna halaga mafam aduda ningthijaraba ham bridge ama sanabagi damakta su design tawba loire. Aduga thongi makhada hi na singba lanthok lansin tawragadi Loktak ki phajabada henna magun hapkat pasu ngamgani haina mahakna phongdoli. Ibohal na makhata na hai Loktak patta lamkoiba lakliba singna Loktak mapalda phamlaga amasung kumlaga Loktak ki isingda nungaina sanajaba yaba mafam haujik leitri maramaduna sendragi lambi asigi nakal animakta nungna singba thamlaga Loktak ki isingda kumduna paiduna sanajaba yaba lek phran ama semgatnabagi provision su project asigi component ama oina yauri aduga Loktak ki mapalda tariba mi singi senmit londa hen saukhanabagi pandamda tourist singna laklaga Loktak mapalda leiriba yum singda ahing yarektuna leiba yaba mafam home stay sing semgatlaga makhoina salai hanbagi thorang su project asida yauri mang hai project asigi makhada golf course ama semgatnabagi damakta state government na acre chamagi lam ama identified tawre golf course ama hek thamba matamda foreign tourist sing lamdam asida yamna laknabagi khudong chaba amasu oigani Japan gi golf sanaba kayana Thailand da chattuna golf sanai Manipur asisu yamna anakpa mafamda leiba maramna Japan gi golf players sing laktuna soidana sanaba lakani golf course asiga loinana tourist singi leifam asisu lamdam asigi traditional gi oiba yumsarol da ningthina sanabagi thorang yauri masigi matau tamduna RCC gi building nataba lamdam asigi yumsarol lauraga wana singba yambasi narga sagani aduga yumthakta inu kupa adugi mawongda hojikti synthetic ki oiba leire kuina chatnabagi damakta asigumba polom singse naraga top top mahau ama phangnaba honagani interpretation center ama haptuna lamdam asigi oiba folk ki wari lai harau bagi amasung nungsi nungon gi wari punumak Loktak pattagi haurakibagi wafam leibana masi punumak asi center asidagi tourist singna khanghanabagi thorang su leiri haina director tourism iboholna phongdoli aduga topa pawmana yen sikhibadu rani ket oiramle Numit kharani gi mamangda Thawal district ki manung chana laiba salungphamda yen kaya paktaknana masak khangdaba laina amana sire haibagi report ama media da phongnarakhiba duga mari leinana Thawal gi joint director veterinary Dr. Khogendra nangarang yengsin basatpaga loinana laina adu rani ket haibadi Newcastle disease ni haina confirm tawkhre PAO-CHE singda Thawal district ki manung chana laiba salungphamda yumda loiba yen kaya paktaknana sire maramaduna laina adu bird flu oiramgadra haina miyamna mi painabagi wafam phongdoklakpadagi ngarang Thawal gi joint director Dr. Khogendra Nolusingba veterinary gi team amana salungphamda chattuni yengsinki mafam aduda narga leiramba yen singna utliba layong adugi matungina rani khet oiramba yabagi singnaba leibadagi sample manga puraktuna ngasi sanjen thongda leiba disease investigation laboratory da changyeng tawbada leina adu rani khet ni haina confirm tawbani haina Khogendro na PAO-CHE asida phongdorli rani khet hairiba yenda naba laina asi miyoibada launade maramaduna miyamna mipai ngai oide laina asi narak tanabagi damakta yen singda mangjona natika thadok pigadabani haina su Dr. Khogendro na phongdoraki aduga topa pawmana henna lauramba phi handoknaba yanakre Jiribamda laiba private school singna henna lauramba phi handoknaba yanakre haina all Manipur gi students union MSU district committee gi general secretary Pores Uri Khinbam na haikre Pores na hai Jiribamda laiba private school gi mahiroi amadi parents singna wakalakpadagi ngarang Jiribamda laiba tongan ba private school singi principal amadi administrator yauraga MSU district committee gi hall da mifamama pangthokre Hokiba sahi 2020 gi October mangada Education AS ki Commissioner T Ranjit na thokiba order magi matungina tuition fee thiba haina mifam aduda yanaki loinana order aduda yauriba wafam gi matungina tuition fee lauramba sing adu mahiro singda handokpa haina su mifam aduda yanakre Aroibada Paobilai news reader gi video yengpiriba khudingma puthagatchari